Leingakna lamdam asigi school sing fagadhannabagi pandamda Wangoi Kendrada school fagadhansi mission haudokhrabasu Kendra asigi manungda laiba Pauvitek High School lamdam asida leiriba school singa yengnaba matamda onthokpa fibam amada lehori school asida leiriba classroom singi thong ayambana yauhoude school asigi fencing matik chana leitavata natana building gi fibam su onthokna yengheidraba fibam amada lehori Mamang chahidagi hauduna Pauvitek Islamic Multicultural Association Pimka School Management Committee amadi school asigi wazasinga punna honaduna school asibu fahandaba yade haiba pandamda honarakpadagi mahiroi kunthra rom tamak leiramba adu handak chahidagi mahiroi chahunga kunmanga leiduna school asibu miyamna thajaba school ama oirakli adumakpu school asida classroom matik chana leitabana maram oiraga wazasingi fampham ka ama yauna school asigi kitchen da class to hori 2018 da ꯑꯩꯈꯣꯏꯒꯤ ꯄꯥꯎꯕꯤꯗꯦ ꯍꯥꯏ ꯁ꯭ꯀꯨꯜꯁꯦ ꯀ꯭ꯂꯥꯁ 6 ꯇꯒꯤꯅ 8 ꯐꯥꯎ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯁꯥꯇ꯭ꯔ 60 ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄꯥꯎꯕꯤꯗꯦꯒꯤ ꯄꯤꯝꯀꯥ ꯑꯦꯁꯣꯁꯤꯌꯦꯁꯟꯒ SMC ꯄꯥꯎꯕꯤꯗꯦꯒ ꯑꯩꯈꯣꯏ ꯈꯨꯠꯁꯟꯅꯔꯒ ꯍꯟꯗꯛ 2019 ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯍꯧꯖꯤꯛ ꯁꯥꯇ꯭ꯔꯁꯤ ꯀ꯭ꯂꯥꯁ 1 ꯗꯩꯅ 8 ꯐꯥꯎ ꯂꯩꯔꯦ ꯍꯧꯖꯤꯛ ꯁꯥꯇ꯭ꯔ 315 ꯂꯣꯏꯅꯅ ꯑꯩꯈꯣꯏ ZA ꯋꯥꯡꯒꯣꯏ ꯗꯥꯏꯔꯦꯛꯇꯔ ꯑꯦꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯎꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄꯁꯤꯡ ꯑꯩꯈꯣꯏ ꯍꯥꯟꯅ ꯀ꯭ꯂꯥꯁ 6 ꯂꯩ ꯀ꯭ꯂꯥꯁꯔꯨꯝ 6 ꯂꯩ 3 ꯑꯃ ꯁꯤꯟꯅꯕ ꯌꯥꯏ 3 ꯑꯃ ꯁꯤꯟꯅꯕ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯥꯔꯤꯛ ꯍꯧꯈꯤꯕ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 5ꯗ ꯑꯩꯈꯣꯏ ꯑꯋꯥꯠꯄ ꯑꯣꯖꯥ 6 ꯑꯃ ꯊꯥꯕꯤꯔꯛꯇꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯥꯎꯕꯤꯗꯦ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ 19 ꯁꯨꯔꯦ Pimkana Thengkang Kayada Taknabadagi school sida watuna leiramba oja mensilakpa leirabasu school asiki fibam soklaba infrastructure kayadi ngasi fawba lengaki maikaidagi midyeng changakba leitre mathang chahida school asida pre nursery amadi class 9 happa yabagi oithokpa chauna leirabasu school asida class tawfam leitabana school asigi oja singda chauna ninghannaba ama pohori mathang 2020 da akhoi pre nursery class 9 akhoi hap nabakana ZO tana happy khanari loinana akhoi mathang chahidadi classroom asi leite toilet yadaba second set leitaba ade nupa nupi angang punna mapan thopam hati chadaba mayam sing ase sarkari side gi yam thuna mieng changhani Pimkana honabadagi school asida miyamna thamnakliba thajava kaya asi makhatana miyamgi thajava manghandaba matamda leingaki maikaidagi ahenba yeng changlakpa maikai adumgi miyamna pamna hori School asi harna fencing sin amta leiramde hoje khoi Pimkana hona jaduna akoi je fencing sin tawre du fencing asina sahi manga tara chapdi yadamina school asigi fencing asi sarkar maikai degi athu matamda tawbiba amadi waliba toilet nupigi nupagi separate laitaba lairiba sisu sijinaba yadaba classroom awatpa lairiba kitchen gi awatpa lairiba staff singi awatpa oriba awatpa mayam asi sarkar gi maikai de athu matamda hengsin biraktuna lakadaba 2020 asi awatpa laitaba Paubidi High School ama ohenbi haina sarkar maikai de thamjare School asigi faklang sing kintharakadabagi ngaiduna leibana School asida tamliba mahiroi singdi thawai khubakta haptuna mahi tampaga pangkhak oihori midday meal gi chak thongbasu mapalda khajinduna thongbana chariba mahiroi sing amadi saruk yariba oja kayasu mipaiba pokna hori maitai pangal singi school ama oiriba school asibo maikai sunggi miyamna thawai dagi su hena luna longna hori Paliva lengasina lamdamasda leiriba school singa fagadhanabagi pandamda school sasi mission haudokhrabasu Pauvidek laiba association amadi school committee ga loinana school asibu fagadhanaba kana hotnajarakba adu handak sahidagi mai pakpa haurakli matang asida laingaki maikaidagi ahenba midyang sangbiduna school asida watliba infrastructure sing fagadhanba thoklabadi lamdamasda leiriba school singa sangdamnabada mai pakpa school ama oirakani haibasi maikai sungi miyamgi achauba thajaba ama oihori malemgi thakta mahiroi singbo afaba oiraknabagidamakta smart class taunaduna chawkhat lamjelda yaurbasu manipur da leiriba school singdadi smart class ki mamidi lairadana class thawamda famgadaba desk bench fawba matik chana leitabana anamba oire cameraman Ojit Mangsa tabang loinana paudam jariba yaifaba maitai Times of Manipur Pauvitek